angang maca yaung ji ektiba tharu chapang am de school ka ngam de college ka ri myam school ka ri myam tu chapang am de de auto su sida changbir o ya de onji ji kya ayam mana su battery auto ngatani petrol auto leitre diesel auto leitre aduna ware yam JIRIBAM district ki Dibong Karanongdaki Islamabad fawagi lambida nongju tha orebasu changlaibak amadi nung thajilakpadagi koi saunaraba khunja singna lambida low oina lingsinkhre in fact news na phongba pawda mafom maduda chatuna yengsilubada lambi aduda nauna chungleibak amadi nung thajilambadagi laikhom lainang thoktuna miyamgi chathok chasinda kudong chadaba thengnarakibani khunja singda phongdorapagi matungina lambi asi phibam yamna sokpadagi mari leinabasingda sembiu haina takshinduna lakibani adubo cheol amarom asida lambi semlibani haiduna kilometer amarom chungleibak amadi nung thaduna semjilakle nongju tha matam asida chungleibak hapsilakpa sina nong taba matamda laikhomna chatpa yanadra harakli khunja singna makha taana phongdorakpada lambi asi JIRIBAM gi babuparada leiba jalal kauba mioi amana semani harakli lambi semliba sigi matangda impact news na PWD da JIRIBAM da JIRIBAM da hangluba matamda department da knowledge amata leite department gi ayaba yauki de harakli angang maca yaung ji ektiba tharu chapang am de school ka ngam de college ka ri myam school ka ri myam tu chapang am de auto su sida changbir o ya de onji ji kya ayam mana su battery auto ngatani petrol auto leitre diesel auto leitre aduna ware yam kana sen bi amadi fa asu ba leibak hapna thabiram balung jaw da basde khoi pamjade du lambi si seme ga di fajan sembi chahin ta chale ga su nong sa sare ga na phul oi ba nong chule ga na taw thaba adu phawdi tawbi ra kano sini khoi na jeri sai ki bale ba moi na re adu da khoi na khoi gi pocket te puthok bani adubu mayang ni tawbi bani pocket te puthodi asumai tawbi rang banu tawdu dum lei butun pheng hai